ꯀꯗꯥꯏꯅꯣ ꯅꯣꯏ ꯀꯣꯕꯤ ꯑꯣ ꯑꯇꯩꯗꯤ ꯑꯇꯩꯗꯤ ꯀꯣꯕꯤꯗꯪꯔꯣ ꯀꯅꯥ ꯊꯥꯏ ꯅꯪ ꯊꯥꯏꯔꯣ ꯂꯥꯏꯖꯥ ꯅꯪ ꯀꯣꯕꯤ ꯊꯥ ꯍꯩꯕ꯭ꯔꯥ ꯏꯁꯤꯡꯅ ꯀꯅꯥꯅ ꯆꯥꯏꯕ ꯌꯣꯛꯈꯣꯏ ꯂꯦꯞꯄꯣ ꯂꯦꯞꯄꯣꯅꯦ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯅꯪ ꯀꯌꯥꯝ ꯆꯥꯎꯒꯦ ꯌꯦꯡꯒꯦ ꯀꯣꯕꯤ ꯊꯥ ꯍꯩꯔꯕꯣ ꯅꯪꯕꯣ ꯀꯩꯕ ꯂꯥꯏꯖꯥ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯇꯧꯕ ꯏꯁꯩꯗꯣ ꯗꯥꯟꯁꯇꯣ ꯅꯪ ꯇꯧꯕ ꯗꯥꯟꯁꯇꯣ ꯀꯩ ꯍꯥꯏꯕꯅꯣ ꯏꯁꯩꯗꯣ ꯑꯝ ꯇꯧꯔꯣꯅꯦ ꯌꯦꯡꯒꯦꯅꯦ ꯐꯠꯇꯦ ꯐꯠꯇꯦ ꯏꯃꯥ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯕ ꯐꯖ ꯍꯥꯏꯔꯛꯎꯅꯦ ꯀꯩ ꯍꯥꯏꯕꯅꯣ ꯁꯤꯗ ꯌꯦꯡꯉ ꯍꯥꯏꯔꯛꯇꯦ ꯀꯣꯕꯤꯅ ꯀꯞꯄꯅꯤ ꯑꯗꯨꯗꯤ ꯀꯣꯕꯤ ꯀꯞꯇꯣꯏꯕ ꯂꯥꯏꯖꯥꯅ ꯑꯩꯁꯦ ꯐꯨꯕꯤꯔꯦꯅ ꯀꯣꯕꯤ ꯀꯞꯄ ꯎꯔꯕꯣ ꯅꯪ ꯎꯗ꯭ꯔꯤꯌꯦ ꯀꯣꯕꯤ ꯀꯃꯥꯏ ꯀꯞꯄꯤ ꯈꯣ ꯗꯗꯥꯅ ꯉꯔꯥꯡ ꯀꯩ ꯍꯥꯏꯕꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯋꯥꯔꯤ ꯇꯝꯃꯣ ꯂꯝꯕꯣꯏ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯍꯥꯏꯔꯛꯎꯅꯦ ꯑꯝꯇ ꯌꯨꯝ ꯌꯧꯔ ꯅꯝꯃꯣꯁꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯕꯥꯏ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯕ ꯑꯗꯨꯒ ꯅꯣꯏ ꯀꯩ ꯁꯤꯗꯤ ꯉꯧꯅꯦ ꯑꯗꯨꯒ ꯑꯝꯇ ꯂꯩꯁꯥꯕꯤ ꯈꯨꯅꯣꯛ ꯑꯝꯇ ꯅꯣꯛꯂꯛꯎꯅꯦ ꯂꯩꯁꯥꯕꯤ ꯀꯃꯥꯏꯅ ꯅꯣꯛꯄ ꯁꯦ ꯑꯗꯩ ꯎꯔꯨꯔꯨꯅ ꯀꯃꯥꯏꯅ ꯎꯪꯕ ꯅꯪ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯌꯦꯡꯒꯦꯅꯦ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯂꯗꯣꯏꯔꯣ ꯀꯥꯏꯗ ꯀꯩ ꯁ꯭ꯀꯨꯜꯗꯅꯣ ꯐꯥꯎꯟꯗꯦꯁꯟꯗ ꯁꯤꯗ ꯉꯧ ꯌꯦꯡꯒꯦꯅꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯑꯗꯨꯗꯤ ꯕꯥꯏ 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 ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯦ